ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯕꯤꯒ ꯇꯣꯝꯕꯤꯅꯧꯒꯗꯨ ꯈꯨꯟꯒꯤ ꯈꯨꯟꯗꯣꯟꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯕꯣꯛ ꯀꯨꯟꯗꯥꯂꯤꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯋꯥꯔꯤ ꯀꯟꯅ ꯉꯥꯡꯂꯤ꯫ ꯏꯇꯥ ꯆꯥꯎꯕꯤ, ꯑꯩꯗꯤꯅꯦ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯀꯣꯛ ꯍꯦꯛ ꯌꯨꯝ ꯄꯥꯟꯈ꯭ꯔꯁꯤꯔ ꯈꯜꯂꯤꯌꯦ꯫ ꯀꯩꯗꯧꯔꯨꯅꯤ, ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯁꯦ ꯃꯧꯅꯁꯨ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗꯦꯗꯣ꯫ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯦ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩ ꯐꯅ ꯐꯔꯝꯕ ꯏꯕꯨꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ, ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯩ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯈ꯭ꯔꯦ ꯑꯗꯨꯝ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯒꯁꯦ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯉꯝꯗꯤ ꯉꯝꯕꯖꯥꯠꯅꯤ ꯃꯧꯅ ꯉꯝꯕꯁꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ ꯃꯥꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯃꯆꯜ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯊꯣꯛ ꯍꯦꯛꯇ ꯊꯥꯗꯠꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯏꯇꯥ, ꯅꯪꯅ ꯍꯥꯏꯈꯤꯕꯗꯅ ꯃꯅꯤꯡꯒꯤ ꯇꯥꯄꯣꯏꯔꯩꯗꯣ ꯍꯥꯟꯅꯗꯤ ꯃꯃꯥꯗꯣ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯍꯦꯛ ꯊꯤꯕꯗꯩ ꯌꯥꯝ ꯑꯣꯜꯂ ꯃꯥꯜꯂꯦ꯫ ꯅꯨꯄꯤꯗꯨꯅꯕꯨ ꯍꯥꯏꯔꯗꯤ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯍꯦꯛꯇ ꯃꯤꯆꯪ ꯆꯪ ꯃꯥꯜꯂꯦ꯫ ꯃꯃꯥꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯗꯅꯦ ꯐꯖꯅ ꯇꯥꯕꯤꯗ꯭ꯔꯦ ꯍꯥꯏꯌꯦ꯫ ꯏꯅꯦꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯨꯕꯗ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯟꯇ ꯑꯣꯏꯔꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯊꯕꯛ ꯁꯨꯕꯒꯤ ꯑꯃꯒꯤ ꯀꯅꯥꯝꯇ ꯍꯦꯛ ꯂꯧ ꯇꯥꯟꯅꯗ꯭ꯔꯦ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯊꯕꯛ ꯁꯨꯗꯦꯅ ꯄꯥꯛꯅ ꯋꯥ ꯍꯥꯏꯗꯦ꯫ ꯑꯗꯣ ꯅꯣꯏꯅ ꯅꯃꯗꯣ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦꯕꯣ꯫ ꯏꯁꯨꯛ ꯍꯦꯛ ꯁꯨꯛꯍꯩ ꯑꯩꯅ ꯂꯥꯛꯄꯗꯁꯨ ꯃꯃꯤꯠꯇꯣ ꯈꯥꯅ ꯍꯦꯛꯇ ꯌꯦꯡꯉꯛꯄ꯫ ꯅꯣꯡꯃ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯃꯃꯤꯠꯇꯣ ꯀꯣꯊꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯗꯤ ꯀꯩ ꯑꯣꯏꯔꯝꯅꯤ ꯈꯜꯂꯣ꯫ ꯊꯕꯛ ꯐꯪꯉꯦ ꯃꯥꯅ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯊꯕꯛ ꯇꯧꯅꯕ ꯍꯦꯛ ꯍꯥꯏꯔꯨꯔꯕ ꯃꯁꯥ ꯍꯦꯛꯇ ꯉꯝꯗꯦ꯫ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯗꯤꯅꯦ ꯈꯠꯅꯅꯤꯡꯕꯅꯦ꯫ ꯈꯠꯅꯅꯤꯡꯕꯕꯨꯅꯦ ꯌꯥꯝ ꯊꯤ ꯈꯠꯅꯅꯤꯡꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯗꯣ ꯇꯥꯆꯧꯅ ꯑꯩꯁꯦ ꯑꯔꯥꯟꯕ ꯑꯣꯏꯅ ꯎꯈꯤꯒꯗꯣꯏꯕ꯫ ꯑꯗꯨꯒꯤꯅꯦ ꯈꯥ ꯆꯤꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯕꯒꯤ ꯋꯥꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯗꯤ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯅꯣꯡꯉꯥꯟꯕꯗ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯆꯥꯗꯣꯏꯅꯤ꯫ ꯀꯩ ꯀꯥꯟꯅꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯊꯕꯛꯁꯨ ꯂꯧ ꯇꯥꯟꯅꯅꯤ꯫ ꯑꯗꯨꯅ ꯑꯗꯨꯝ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤ꯫ ꯃꯤꯅꯁꯨ ꯀꯩꯁꯨ ꯐꯖꯅ ꯍꯥꯏꯅꯔꯣꯏ꯫ ꯅꯪꯁꯨ ꯑꯗꯨꯃꯛꯇꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯂꯨꯍꯣꯡꯕ ꯊꯥ 1-2 ꯂꯩꯔꯒ ꯆꯥꯕꯅꯤ꯫ ꯅꯪꯒꯤꯗꯨꯗꯤ ꯊꯨꯃꯜꯂꯤꯌꯦ꯫ ꯃꯤꯅꯅꯦ ꯅꯪꯒꯤ ꯃꯔꯝꯗ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏꯀꯣ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯊꯥ 1 ꯂꯩꯔꯒ ꯑꯣꯏꯔꯁꯨ ꯆꯥꯎ꯫ ꯇꯣꯉꯥꯟ ꯆꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ꯫ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥ, ꯍꯧꯒꯠꯅꯤꯡꯕ ꯃꯇꯝꯗ ꯍꯧꯒꯠ ꯇꯧꯋꯦ ꯍꯥꯏꯅꯤ꯫ ꯃꯈꯥ ꯊꯪꯕꯒꯤ ꯏꯅꯝꯃ ꯍꯟꯗꯛꯇ ꯍꯣꯡꯉꯛꯄꯗꯣ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤꯅꯦ ꯑꯩꯉꯣꯟꯗ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯇꯣꯉꯥꯟ ꯍꯦꯛꯇ ꯆꯥꯎꯋꯦ꯫ ꯑꯗꯣ ꯅꯨꯄꯥꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯧꯕ ꯈꯔꯁꯨ ꯄꯪꯇꯛ ꯇꯧꯕ ꯑꯣꯏꯅ ꯊꯤꯌꯨ ꯍꯥꯏꯌꯦ꯫ ꯍꯧꯖꯤꯛꯁꯦ ꯅꯨꯄꯥ ꯑꯄꯪꯕ ꯊꯤꯕ ꯌꯥꯝꯅ ꯂꯨꯔꯦ꯫ ꯑꯁꯦꯡꯕꯅ ꯍꯦꯟꯃꯟꯕꯩ꯫ ꯍꯣ ꯋꯥꯔꯨꯅꯣ, ꯇꯣꯝꯕꯤꯅꯧ ꯑꯩ ꯂꯩꯔꯤꯉꯩ ꯏꯇꯥꯒꯤꯁꯨ ꯏꯇꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯗꯤ ꯄꯤꯕ ꯉꯝꯅꯤꯌꯦ꯫ ꯑꯩꯁꯨꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯈꯔ ꯌꯥꯝꯕ ꯏꯃꯨꯡꯗꯅꯦ ꯑꯇꯣꯜ ꯑꯇꯥꯡꯗ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯤ꯫ ꯑꯍꯟꯗꯒ ꯌꯨꯝ ꯄꯥꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯍꯜ ꯍꯦꯛꯇ ꯆꯦꯟꯅꯩ꯫ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦꯕ ꯑꯗꯣ꯫ ꯅꯨꯄꯥꯁꯨ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯍꯟꯕ ꯌꯥꯒꯗꯕ ꯃꯗꯨꯗ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯅꯤ꯫ ꯑꯁꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯤꯡꯖꯕ ꯄꯨꯝꯕ ꯂꯣꯏꯅ ꯊꯨꯡꯉꯦꯗꯅ꯫ ꯍꯣꯏꯅꯦ, ꯅꯪ ꯑꯃ ꯂꯩꯔꯤꯉꯩ ꯑꯩꯅ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯅꯪ ꯂꯩꯕꯒꯤ ꯑꯩꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯅ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯇꯥ, ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯍꯥꯟ ꯂꯥꯛꯂꯝꯕ ꯄꯥꯈꯪ ꯑꯅꯤꯗꯣ ꯃꯁꯛꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯌꯥꯅꯕ ꯁꯤꯟꯗꯧꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯍꯦꯛ ꯉꯝꯂꯕ ꯏꯇꯥꯅ ꯑꯄꯥꯝꯕ ꯑꯃ ꯑꯩꯅ ꯄꯤꯅꯤ꯫ ꯅꯍꯥꯟ ꯂꯥꯛꯂꯝꯕ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ? ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯍꯦꯔꯥ, ꯀꯥꯎꯔꯕꯣ ꯅꯪꯕꯣ? ꯏꯕꯥꯅꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯄꯗ ꯏꯅꯦ ꯃꯨꯕꯤꯒꯤ ꯌꯨꯝ ꯍꯪꯂꯝꯕ ꯄꯥꯈꯪ ꯑꯅꯤꯗꯨꯅꯦꯃꯤ꯫ ꯑꯣ, ꯈꯪꯉꯦ꯫ ꯑꯗꯨꯒꯤ ꯑꯅꯤꯗꯣ ꯃꯁꯛ ꯑꯗꯨꯝ ꯌꯥꯕꯅꯤꯅꯦ꯫ ꯑꯩꯅ ꯄꯥꯝꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯌꯦꯡꯕꯗꯁꯨ ꯏꯄꯪ ꯄꯪꯖꯕ ꯃꯤ ꯂꯣꯏꯅ ꯃꯥꯟꯗ꯭ꯔꯣ ꯑꯅꯤꯗꯣ? ꯍꯟꯗꯛ ꯂꯥꯛꯄꯗꯗꯤ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯐꯥꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯅꯝꯗꯅ ꯐꯥꯔꯒ ꯍꯦꯛ ꯂꯩꯁꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏ, ꯐꯥꯕ꯭ꯔꯥ ꯄꯨꯟꯕ꯭ꯔꯥ ꯇꯧꯔꯒꯅꯦ ꯂꯩꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯑꯥꯗ ꯂꯥꯛꯂꯤꯁꯤꯕꯨ ꯅꯣꯏꯒꯤ ꯅꯅꯝꯃ ꯐꯖꯕꯤꯗꯨ ꯅꯠꯇ꯭ꯔꯣ?
ꯆꯥꯎꯕꯤꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯉꯤ ꯇꯣꯝꯕꯤꯅꯧꯁꯨ ꯃꯅ ꯃꯇꯥ ꯕꯥꯔꯩꯅ ꯏꯁꯥꯎ ꯁꯥꯎꯅ ꯈꯣꯡꯊꯥꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯃꯥꯁꯨ ꯎꯏ ꯃꯥꯅꯤ ꯊꯕꯛ ꯂꯩꯇꯗꯅ ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯒ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ ꯃꯁꯤꯗ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯗꯤꯅꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯗꯧꯅꯤ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯒꯦ ꯍꯥꯏꯗꯦꯕ ꯃꯇꯟ ꯇꯟꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯇꯟꯕꯩ ꯁꯨꯔꯨ ꯅꯩꯔꯒ ꯑꯗꯨꯝ ꯍꯦꯛ ꯂꯩꯕ ꯉꯝꯃꯦ ꯍꯥꯏꯕꯅꯤꯗ ꯑꯁꯤ ꯅꯨꯄꯤꯁꯤꯕꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯕꯣꯛꯇ ꯃꯤ ꯑꯇꯩꯒꯤ ꯆꯥꯅꯕ ꯄꯤꯔꯨꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯋꯥꯠꯄ ꯍꯪꯕꯤꯔꯛꯏ ꯍꯥꯏ ꯏꯁꯨ ꯑꯅꯤ ꯅꯈꯣꯏꯒꯤꯗꯤ ꯀꯔꯤ ꯍꯥꯞꯄꯛꯈꯣ ꯍꯥꯏꯕꯅꯣ ꯑꯕꯣꯛ ꯕꯣꯔꯥ ꯑꯁꯥꯕꯗꯣ ꯈꯔ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤꯡꯖꯨ ꯈꯔ ꯇꯣꯉꯥꯟꯅ ꯌꯣꯝꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯣ ꯆꯥꯎꯕꯤ ꯅꯈꯣꯏꯒꯤ ꯄꯥꯕꯗꯤ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯑꯕꯣꯛ ꯑꯇꯩ ꯑꯍꯦꯟꯕ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯧ ꯈꯔ ꯁꯦꯟꯅꯔꯤꯌꯦ ꯏꯪꯈꯣꯜ ꯈꯔ ꯀꯣꯏ ꯇꯧꯔꯤ ꯑꯗꯨꯒ ꯐꯩ ꯅꯆꯤꯟ ꯅꯅꯥꯎ ꯅꯊꯟꯇ ꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯕꯣꯛꯇꯤ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯅꯄꯥꯒ ꯅꯃꯥꯒꯗꯤ ꯏꯆꯤꯛ ꯆꯤꯛꯍꯧꯔꯅꯤꯗꯣ ꯑꯕꯣꯛ ꯌꯥꯍꯣꯡ inba yaba nupa amada kok hek pahalaga loire aisu imaga pabaga hundoglaga chatpa pamdi abo ado ithanta pokpiramni se yam phakre hauji mabung mopagi nupina ningol leheningdabai lan kanna thokliba se aikhoi gi de saruk tambiramdre masimadi ai pele hoini adu susumlibani adu bune mau loina tawbadi nateda kharana tawraga loina tawba tahanbani cheng marakta phau ama yaurambagi loina senthai haiduni ado isusa noidi mau aphabi mane maku sebani thina tawbi oyu ai khoi gidi aina mamang mapokta kari ipa pulangjarubano khangdre isu isa adu yamna leibado hanna phauba yengdana leiba ngami masigi khalurabadine abokse yamna pende tombi nauna ahanduba themsinbi abo kasu khalunuda moina tawbadugi mahai nongmadi soidana phanglakhini matam yawdaduna tawribane abo hoi adumne hek khandokpa haiduni kari upai di leido makhoina wari sanaduna leiringai tabari du yoksilakle hek yawrakpaga mi leite haiba yengdakhai tombi nawdu onsinbana hekta lak tharakle ngasaidagi miwa ngangnabada waramnani isandi swaida miriam kharaga pullaga aigi maramda kari phataba tamsilino ha khungi mi khudingna aibu phatan uribase nang thonba ngaktane yumda leidana seltanaba phisa losa tawgesu khande thabak ama tawsindana iteng pangsitge haisu tawdedo nungaireni sanai bemade hereina ma adum aina hairaga aibu yonbiganuda nongmata inamana kari thabak yongbige aduga miwa ngangnaba kainati hairakanu inamadawna nong hek nganbadagi thokraga chak charamdai jangaga khara charaga amo miwa ngangwa satpa dumaina aigi tawde leisabi oirasu imung ama setnana puribane maunne nongmata mau amoibagi thabak tawbroina mabo ibung apangbaduda awoi oida mayam ama tamsilaga imungse khabai khara saba natro tabaraidu masana laksana wa haibasida yamna sauninglamni wa makha taba sungamde phet lauraga chatkri ibema nanama se yadawri ko masagi maram chati yengda mi warakpasu saini mase tawbani abo asmaina dum tawjadana leirabane mi mamangdana thabakse mana dum tawba aina kemna tawdabi phamja jaraga leibe mongdani hairamdoise ma phate suningde se mi loina khangmani aina magi maramda mi khudingi pawga tambagi maongda hairamiduni abo mabukse afaba mata khanba haitrabanina mana mi da haiba tawba dumaina aisu tawramni seni mana khalise ibema mana runuko nangna angangni khara halu adubune khumba yaba matangdi khumu tumina tasilaga leibase mina kaya usitabani aisu tumina khumdabi yaham tawrei aduna haujiti isa aisuna phawba usitribasini ngahak wari watai tawraga aboktuda selfie ramle aduga mata ani dusu halakle lambi sana chawbina matada onsinduna wahai hai hauji ngaktangi saptradudi ai phawba kine noina namasa aiga leiminardi masam samata yawroi aina phoibada yam aphawbi sabraibo ai khuta siduni hoibema asine aiga nokti gi tawri mongse mamai sei kai ba haido oktramnina mi adu yam leidugi mangda hairamni mayamdo taridana do aina mi lei kaina he khumudabda mana ngamlen haraudana oida pada ba mayam am haijin dawribane afabina pinate masina pise mapa mamana kem takpi tambirakte haido adum ullabane mai maongsina hoi siyare hende henjelaknadi engonda so hairo hekta paithage ani do punna nokminei zawbi do mayum yawraduna leihore tombi nau su mayum yawre mana konthong he kansilakpaga imungdu irang langnarami kaidawre khanduna maso parap sangsili mana imung hek yawbaga mamaga mabungado launaduna leirami imana nasado yayi ain tawbudaini ngasi tholiba mayamse
ꯑꯩꯅ ꯁꯤ ꯊꯣꯛꯇꯅꯕ ꯃꯌꯨꯝ ꯄꯥꯜꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯝꯅ ꯌꯦꯠꯈꯤꯗꯥꯏ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯛꯀꯥꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯍꯧꯔꯛꯂꯦꯗꯅ ꯀꯨꯏꯔꯔꯣꯏ ꯏꯃꯨꯡꯁꯦ ꯀꯥꯏꯗꯧꯕ ꯑꯆꯧꯕ ꯅꯪ ꯑꯗꯨꯗꯤ ꯅꯆꯟꯗ ꯍꯥꯏꯅꯨ ꯏꯆꯥꯅ ꯂꯥꯟꯕ ꯑꯣꯏꯔꯗꯤ ꯑꯩ ꯋꯥꯔꯛꯀꯦ ꯅꯪꯅꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝꯃꯨ ꯑꯗꯨꯕꯨꯅꯦ ꯏꯃꯧꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯒ ꯅꯪꯅ ꯏꯃꯨꯡ ꯏꯔꯥꯡ ꯁꯥꯒꯠꯄꯁꯤꯗꯤ ꯇꯧꯅꯨ 이마나 왕강로이 하이드나 뚜민나 옌글가 레이바니고 마옥세 까암 헬라바니 아이나 서럽은 놈이다나 코이 까야 와용 싸르고 노이 한다묵디 따바레이나 만행기 와다 답 옥라가 코미 헤라 이마수 빵하이 해비누다 아이나 까리 오이다 빠다바 하이라게 아이디네 이몽스 떠리바 파탈론 삿 마얌세 좀 통나바도 하이자바니 이마나 이건데 이랄라묵 시바두디 떠비노 나사누 피스나 떠리바 마옥세 아묵다 문나 옌비요 아이부 미 쿠딩다 팟데 수닝데 이몽 마히랑 한이 하이다나 꼬이 땀 핵땀에 마시다보 아이나 땀민 레신가드라 이마수 나사누 피스나 떠리마 카이 로인 핵야이 까쇼 하이방 암데 마우 아이부나 아톰비 마사디 옌바 미옌도 마두 키토비노 타바레 이네 와하기 문다 따오고 나사나 떠리바세 까쇼란데 와 ꯈꯪꯗꯕ ꯅꯪꯕꯨ ꯋꯥꯔꯛꯄꯅꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯏꯆꯥꯅ ꯇꯧꯕꯗ ꯃꯃꯥ ꯑꯩꯅ ꯊꯤꯡꯗ꯭ꯔꯤꯕꯁꯦ ꯑꯆꯨꯝꯕ ꯇꯧꯕꯒꯤꯅꯤ ꯑꯍꯜ ꯑꯣꯏꯕ ꯅꯣꯏꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯃꯥꯅ ꯇꯧꯕ ꯇꯥꯕꯅꯤ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯇꯥꯡꯗ ꯅꯆꯟꯅ ꯅꯣꯡꯃꯇ ꯃꯤ ꯑꯃꯗ ꯄꯥꯎ ꯇꯝꯕ ꯂꯩꯇꯦ ꯅꯪꯗꯤ ꯀꯗꯥꯏ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯩ ꯊꯣꯛꯈ꯭ꯔꯒ ꯃꯤ ꯋꯥ ꯉꯥꯡꯕꯗ ꯍꯥꯂꯦꯡꯗꯕꯤ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯃꯧ ꯈꯔꯒ ꯄꯨꯟꯁꯤꯟꯗꯅ ꯋꯥꯔꯦꯝ ꯉꯥꯡꯂꯤꯕꯅꯤꯗꯣ 이몽 아마보 미나 우신나 농시나 삭나 소나 한바 하이바세 이몽두다 라이바 마우두기수 마카 야암나 뻔바니 미나 마우 락바게 이몽 가이 마실 마나우 농시나데 하이리바세 마우두나 로이나 톡한바니 아두나 용기 마우 아마 오이바 하이바세 야암나 루바니 다바레디 망원도 온신두나 마님나 아묵 사이락바시다 사우닝라두나 마기 하우나비다 떠럭리 호 야라니 마타곰 마우데 헤다 다이나바다 떠비노 나 짜닝옷이나 까얌 파드나 떠리노 아이동나 파바 마우디 쿨시다 까나스 레라모 미동나 동안 싸기소 하이데데 이몽시기 파나바 칸두나 와 아마 하이다 또민 레리바니 마나마기 와세 따바다 나사이데기 와리 따두나 통진다 렙람바 돔비노나 옥두나 쿠미 야레다 나 사파테디 하이닝데 아두가 닝온다 따이나바사 사이네 타박 수닝다바이 동안 싸게 하이다바 아두가 이몽시기 양 칸바 사라가 왕앙바두디 따닝데 ꯅꯣꯡꯃꯇ ꯏꯃꯨꯡꯁꯤꯒꯤ ꯐꯅꯕꯅꯤ ꯍꯥꯏꯗꯅ ꯏꯅꯝꯃꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯃꯤꯒꯤ ꯃꯥꯡꯗ ꯏꯃꯨꯡꯁꯤ ꯌꯣꯟꯕ ꯈꯛꯅꯤ ꯏꯅꯝꯃꯅ ꯇꯧꯔꯤꯁꯤ ꯃꯁꯦ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯋꯥꯁꯨ ꯅꯠꯇꯦ ꯏꯅꯝꯃꯅ ꯇꯧꯖꯔꯨꯕ ꯃꯌꯥꯝꯗꯨꯅ ꯃꯤꯅ ꯎꯠꯂꯛꯄ ꯍꯥꯏꯔꯛꯄꯗꯨꯅꯤ ꯍꯦ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯅꯪ ꯀꯔꯤ ꯈꯪꯗꯅ ꯍꯥꯏꯔꯤꯅꯣ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯩ ꯈꯪꯂꯣꯏ ꯃꯤ ꯈꯨꯗꯤꯡꯗ ꯅꯪꯅ ꯑꯩ ꯌꯣꯜꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒꯅꯦ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯊꯝꯕꯤꯕꯅꯤ ꯈꯪꯉꯕ ꯑꯩꯅ ꯌꯥꯗ꯭ꯔꯕ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯐꯪꯕꯒꯤ ꯋꯥꯗꯤ ꯈꯜꯂꯨꯅꯨ ꯍꯟꯗꯛꯃꯨꯛꯇꯤ ꯃꯅꯦꯝꯅ ꯇꯕꯥꯔꯤꯒꯤ ꯃꯥꯏꯗ ꯈꯨꯕꯥꯡꯅ ꯁꯥꯐꯨ ꯑꯃ ꯀꯟꯅ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯂꯝꯃꯤ ꯃꯌꯥꯝꯗꯨ ꯃꯃꯥꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯝꯃꯤ ꯀꯩ ꯍꯥꯏꯕ ꯏꯆꯥꯕꯨ ꯁꯩꯗꯥꯡꯕꯤ ꯍꯥꯏꯗꯤ ꯀꯩ ꯍꯥ ꯌꯨꯝꯁꯦ ꯏꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯤ ꯃꯧ ꯅꯪꯅꯁꯨ ꯏꯆꯥꯗ ꯑꯗꯨꯒꯨꯝꯕ ꯈꯣꯜ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯅꯪꯕꯨ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯇꯥꯟꯊꯣꯛꯄꯁꯨ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯇꯧꯔꯣꯏ ꯏꯆꯥ ꯏꯃꯧꯗ ꯑꯗꯨꯒꯨꯝꯕ ꯇꯧꯔꯒ ꯑꯩꯕꯨ ꯃꯤꯅ ꯀꯩꯁꯨ ꯂꯩꯇ ꯉꯥꯡꯅꯍꯟꯕ ꯄꯥꯝꯗꯦ 마게 누비 서울락바시다 마사누바다 뚜미 레이바 야드드나 마마다 온신드나 사우드나 와카라 하리 그이노 이마나 나모도 쿠타리부스보 나모나 하리바도 까리 쇼이게 닝올 하시디 마코이기 마윤디 누파 마윤다니 마팜시다 마게 오이바 융팜 레이티 아이나 피바 하이도 오이레 아두나 란통분바 아이나 오이품 토ಪನೆ 아서바 야레 레포 마봉 아마나 마찰 아마다 아두금바 와 하이게다바 나테 닝올 수미니 ꯃꯄꯥ ꯃꯃꯥꯒꯤ ꯂꯟꯊꯨꯝ ꯄꯨꯝꯕ ꯃꯈꯣꯏꯒꯤꯁꯨ ꯍꯛ ꯂꯩ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯟꯊꯨꯝ ꯄꯨꯝꯕ ꯑꯅꯤ ꯊꯣꯛꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯀꯅꯤ ꯍꯦꯔꯥ ꯏꯃꯥꯒꯤꯗꯤ ꯌꯥꯔꯣꯏꯗ ꯅꯤꯉꯣꯟꯗꯕꯨ ꯀꯔꯤ ꯂꯟꯊꯨꯝ ꯄꯤꯗꯣꯏꯅꯣ ꯏꯃꯥꯁꯦ ꯑꯩꯒꯅꯤ ꯂꯩꯗꯣꯏꯁꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯏ ꯅꯤꯉꯣꯟ ꯃꯥꯅ ꯏꯃꯥꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯃꯃꯥꯗꯨ ꯁꯥꯎꯗꯨꯅ ꯍꯟꯗꯛꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯥꯗ ꯈꯨꯕꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯅꯪꯃꯛꯅ ꯑꯗꯨꯒꯨꯝꯕ ꯋꯥ ꯍꯥꯏꯔꯕ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯆꯧꯕꯗꯨꯅꯤꯀꯣ ꯐꯩ ꯐꯩ ꯅꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯣꯡꯃꯗꯤ ꯅꯈꯣꯏ ꯅꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯈꯪꯉꯨꯀꯣ ꯅꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯆꯧꯕꯗꯨ ꯃꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯌꯦꯡꯉꯣ ꯎꯕꯤꯔꯦꯗꯅ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯅꯃꯤꯠꯃꯛꯅ ꯎꯔꯦꯗꯅ
ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨꯅ ꯀꯩꯁꯨ ꯑꯣꯏꯅ ꯈꯟꯗ ꯅꯆꯟꯁꯤꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤꯕꯁꯤꯅꯤ ꯃꯁꯤꯅꯤ ꯅꯍꯥꯟ ꯃꯈꯩ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯏ ꯅꯨꯄꯤ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯨ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯇ ꯇꯥꯅꯤꯡꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯄꯪꯖꯥꯎꯁꯤꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯅꯤꯡꯗꯕꯩ ꯆꯪꯈ꯭ꯔꯦꯕ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯊꯝꯕꯤꯔꯝꯃꯤꯗꯀꯣ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯇꯥ ꯑꯅꯤꯗꯣ ꯀꯩꯊꯦꯜꯗ ꯃꯣꯏꯅ ꯁꯥꯕ ꯐꯅꯦꯛꯇꯣ ꯌꯣꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅꯗꯨꯅ ꯂꯥꯛꯂꯦ ꯀꯩꯊꯦꯜ ꯍꯦꯛ ꯌꯧꯕꯒ ꯃꯣꯏꯗꯒꯤ ꯐꯤ ꯐꯅꯦꯛ ꯍꯦꯛ ꯂꯧꯕ ꯏꯅꯦꯗꯨꯗ ꯄꯨꯟꯅ ꯄꯤꯔꯝꯂꯒ ꯁꯦꯜ ꯂꯧꯗꯨꯅ ꯂꯥꯛꯂꯦ ꯆꯧꯕꯤ ꯁꯤꯡꯖꯨ ꯆꯥꯈꯤꯁꯤꯔꯥ ꯆꯥꯛꯁꯨ ꯂꯥꯝꯃꯤ ꯍꯣꯏ ꯌꯥꯏꯅꯦ ꯆꯥꯁꯦ ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯀꯩꯅꯣꯝꯗꯤ ꯆꯥꯅꯤꯡꯂꯝꯕꯅꯦ ꯅꯪꯅ ꯍꯧꯗꯣꯔꯛꯄꯁꯦ ꯃꯇꯥꯡ ꯆꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯑꯕꯣꯛ ꯀꯨꯟꯗꯥꯂꯩꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄ ꯄꯥꯈꯪ ꯑꯅꯤꯗꯨꯁꯨ ꯄꯣꯠꯐꯝꯗꯨꯗ ꯕꯣꯔꯥ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯍꯔꯥꯎꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯏꯇꯥ ꯑꯥꯗ ꯂꯩꯔꯦ ꯉꯁꯤꯗꯤ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯦꯛꯇ ꯍꯧꯖꯤꯟꯗꯧꯅꯤ ꯑꯗꯨꯒ ꯈꯪꯅꯁꯟꯁꯦ ꯃꯇꯥ ꯆꯥꯎꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯗ ꯊꯣꯡꯕꯤꯅꯧꯁꯨ ꯃꯃꯣꯟ ꯇꯧꯅ ꯍꯣꯏꯗ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯅꯤꯁꯦ ꯏꯕꯥꯅꯤꯒꯤ ꯈꯨꯠꯇ ꯇꯥꯔꯕꯅꯤ ꯏꯔꯥꯡ ꯃꯤꯅꯧ ꯅꯣꯛꯂꯒ ꯍꯦꯛꯇ ꯐꯥꯔꯁꯤ ꯑꯅꯤꯗꯨꯁꯨ ꯑꯕꯣꯛ ꯄꯣꯠꯐꯝ ꯐꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯕꯣꯛ ꯏꯇꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯤꯡꯖꯨ ꯈꯤꯇ ꯄꯤꯌꯨꯕ ꯍꯩꯃꯥ ꯇꯣꯝꯕꯤꯅꯧ ꯅꯣꯏ ꯌꯧꯔꯦ ꯐꯝꯃꯨ ꯐꯝꯃꯨ ꯑꯗꯨꯗꯒꯤ ꯐꯛꯇꯨ ꯂꯧꯔꯒ ꯍꯣꯏ ꯑꯕꯣꯛ ꯆꯥꯎꯕꯤꯅ ꯐꯛ ꯂꯩꯔꯤꯕꯗꯨ ꯂꯧꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯌꯥ ꯅꯛꯅ ꯊꯥꯗꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯤ ꯏꯕꯨꯡ ꯑꯅꯤꯕꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯅꯍꯥꯟꯁꯨ ꯂꯥꯛꯄ ꯊꯦꯡꯅꯖꯩ ꯄꯣꯏꯔꯦꯅ ꯇꯞꯅ ꯈꯨꯝꯃꯤ ꯏꯆꯜ ꯅꯍꯥꯟꯒꯤꯗꯨꯗꯤ ꯃꯤ ꯑꯃ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯗꯤ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯇꯣꯝꯕꯤꯅꯧꯅ ꯐꯥꯒꯤ ꯑꯣꯏꯅ ꯑꯁꯦꯡꯕ ꯈꯪꯅꯕ ꯅꯣꯛꯇꯨꯅ ꯋꯥ ꯍꯪꯖꯤꯜꯂꯤ ꯑꯩꯈꯣꯏꯗꯤ ꯆꯤꯡꯅꯩꯗ ꯏꯕꯨꯡ ꯑꯅꯤꯅ ꯂꯥꯛꯄꯗꯣ ꯆꯨꯝꯅ ꯂꯥꯛꯄ ꯃꯥꯟꯗꯦꯗ ꯏꯅꯝꯃ ꯎꯅꯕ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯍꯟꯗꯛꯃꯨꯛꯇꯤ ꯇꯣꯝꯃꯩꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇꯅ ꯌꯥꯔꯛꯄ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯅꯪꯕ ꯇꯜꯂꯦꯅ ꯅꯨꯄꯤ ꯑꯃꯗ ꯀꯣꯏꯗ꯭ꯔꯦꯗ ꯍꯩꯃꯥ ꯑꯗ ꯇꯥꯏꯍꯦ ꯅꯆꯜ ꯑꯩꯈꯣꯏꯁꯨ ꯁꯛꯇꯤ ꯑꯗꯨꯝ ꯌꯥꯕꯅꯤꯗ ꯑꯩꯈꯣꯏꯒ ꯈꯪꯅꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯏꯕꯨꯡ ꯃꯇꯥ ꯆꯥꯎꯕꯤꯒꯤ ꯃꯇꯦꯡ ꯇꯧꯕ ꯑꯣꯏꯅ ꯇꯣꯝꯕꯤꯅꯧꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯍꯣꯏꯁꯨ ꯅꯨꯄꯤꯗꯣ ꯂꯥꯞꯅ ꯑꯃꯨꯛ ꯊꯤꯔꯨꯔꯅꯨ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯃꯇꯥꯎ ꯑꯅꯤꯗꯣ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯅꯩ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯐꯪꯗ ꯑꯗꯨꯝ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯁꯥꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯂꯤꯕ ꯑꯅꯤꯁꯤꯗꯒꯤ ꯃꯥꯅ ꯄꯥꯝꯖꯕ ꯑꯃꯃꯝ ꯈꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯅꯤꯗꯨ ꯇꯨꯃꯤꯠ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯏ ꯄꯣꯏꯔꯩꯅ ꯃꯇꯥꯎꯗ ꯇꯞꯅ ꯏꯇꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯂꯤꯁꯤꯅ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯑꯃ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯁꯤꯅ ꯏꯇꯥꯎꯒꯤ ꯑꯣꯏꯔꯣ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯅꯨꯄꯤ ꯐꯪꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯁꯥꯅ ꯆꯪꯖꯔꯛꯄ ꯑꯅꯤꯁꯦ ꯑꯗꯨꯝ ꯀꯣꯏꯔꯁꯤ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯇꯥꯔꯣꯏ ꯃꯇꯥꯒꯨꯝ ꯁꯥꯟꯅꯔꯤꯕ ꯋꯥꯗꯣ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯇꯥꯔꯝꯃꯤ ꯃꯇꯥ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯂꯝꯃꯤ ꯐꯔꯦ ꯏꯆꯜ ꯑꯅꯤꯅꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯥꯔꯒꯦ ꯑꯗꯣ ꯏꯆꯜ ꯑꯅꯤꯒꯤꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯄꯣꯏꯔꯩꯅ ꯍꯪꯂꯤꯕꯗꯨ ꯆꯥꯎꯕꯤꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯃꯤꯡꯅ ꯆꯥꯎꯕꯤ ꯏꯊꯟꯇ ꯄꯣꯛꯏ ꯑꯗꯨꯒ ꯏꯇꯥꯒꯤ ꯃꯤꯡꯅ ꯇꯣꯝꯕꯤꯅꯧ ꯃꯕꯨꯡ ꯑꯃꯒ ꯃꯥꯒ ꯃꯈꯣꯏ ꯑꯅꯤꯅꯤ ꯃꯕꯨꯡꯗꯨꯗꯤ ꯅꯨꯄꯤ ꯊꯤꯔꯦ ꯃꯣꯏꯒꯤꯗꯤ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯑꯩꯒꯤꯗꯤ ꯁꯨꯅ ꯂꯩꯔꯤ ꯅꯨꯄꯥꯗꯨꯅ ꯍꯪꯕꯅ ꯃꯃꯤꯡꯈꯛ ꯍꯪꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯗꯨꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯄꯣꯏꯔꯩꯗꯨ ꯅꯣꯛꯅꯤꯡꯂꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯜ ꯑꯅꯤꯒꯤ ꯃꯤꯡꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯅ ꯄꯣꯏꯔꯩ ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯃꯤꯡꯅ ꯇꯣꯝꯃꯩ ꯑꯗꯣ ꯇꯥ ꯄꯣꯏꯔꯩ ꯍꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯏꯃꯥ ꯄꯥꯕꯗꯤ ꯂꯣꯏꯅ ꯂꯩꯔꯤꯕ꯭ꯔꯣ ꯆꯥꯎꯕꯤꯅ ꯍꯪꯂꯤꯗꯨ ꯄꯣꯏꯔꯩꯁꯨ ꯄꯟꯊꯗ ꯄꯥꯎꯈꯨꯝ ꯄꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅꯤ ꯑꯩꯅ ꯑꯇꯣꯝꯕꯅꯤ ꯏꯊꯛꯇ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯇꯥꯆꯧꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯁꯨ ꯁꯨꯅ ꯂꯩꯔꯤ ꯑꯣ ꯑꯗꯣ ꯇꯥ ꯇꯣꯝꯃꯩꯗꯤ ꯋꯥ ꯄꯥꯛꯅ ꯉꯥꯡꯗꯦ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯗ ꯏꯀꯥꯏꯔꯤꯕ ꯖꯥꯠꯂꯣ ꯏꯀꯥꯏꯗꯦꯗ ꯏꯆꯜ ꯇꯣꯝꯕꯤꯅꯧ ꯑꯗꯨꯗꯤ ꯇꯥ ꯇꯣꯝꯃꯩꯒꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤꯕꯨꯅꯣ ꯏꯆꯜ ꯍꯩꯃꯥ ꯀꯔꯤꯅꯣ ꯑꯁꯤ ꯐꯥꯎꯕ ꯈꯪꯗ ꯃꯥꯜꯂꯦ ꯇꯥ ꯄꯣꯏꯔꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯒꯨꯝ ꯇꯥ ꯇꯣꯝꯃꯩꯒꯤꯁꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯕꯅꯦ ꯅꯆꯟꯅ ꯍꯥꯏꯔꯤꯁꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯩꯕꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ 5ꯅꯤ ꯑꯩꯅ 3 ꯁꯨꯕꯅꯤ ꯏꯊꯛꯇ ꯏꯆꯦ 2ꯒ ꯏꯌꯥꯝꯕ ꯑꯃꯒ ꯂꯩ ꯑꯗꯨꯒ ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ
ꯏꯃꯥ ꯄꯥꯕꯁꯨ ꯁꯨꯅ ꯂꯩꯔꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯪꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯤꯌꯨ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯝ ꯃꯣꯏꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯑꯕꯣꯛꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯁꯤꯡꯖꯨ ꯄꯤꯕꯤꯔꯛꯂꯝꯃꯤ ꯁꯦꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯤꯡꯖꯨ ꯍꯥꯏꯗꯣ ꯁꯣꯝꯗ ꯃꯤꯒꯤ ꯍꯥꯟꯅ ꯄꯤꯔꯤꯉꯩ ꯈꯔ ꯊꯦꯡꯉꯦꯀꯣ ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯕꯣꯛ ꯁꯤꯡꯖꯨꯗꯣ ꯆꯥꯎꯕꯤꯅ ꯂꯧꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯥꯡ ꯈꯔ ꯑꯣꯏꯅ ꯊꯝꯃꯤ ꯁꯤꯡꯖꯨꯁꯦ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯔꯁꯤ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯇꯧꯅꯕ ꯃꯔꯤꯗꯨ ꯑꯇꯩ ꯋꯥꯔꯤꯁꯨ ꯇꯧꯅ ꯁꯤꯡꯖꯨꯗꯨ ꯆꯥꯔꯝꯃꯤ ꯆꯥꯕ ꯂꯣꯏꯕꯒ ꯁꯦꯜꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯄꯤꯔꯒꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯄꯤꯍꯧꯔꯦ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤꯅꯧꯗꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯒ ꯋꯥ ꯈꯔ ꯍꯥꯏꯔꯤ ꯏꯃꯥ ꯑꯩꯒꯤ ꯑꯑꯣꯟꯄꯣꯠ ꯂꯥꯡꯁꯤꯟꯕ ꯍꯧꯕꯤꯔꯣ ꯑꯩꯁꯨ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯇꯜꯂꯦ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯒꯦ ꯅꯪꯕꯨ ꯅꯨꯄꯥ ꯂꯩꯔꯕꯣ ꯂꯩꯔꯦ ꯅꯨꯄꯥ ꯂꯩꯕꯗꯨꯒꯤꯅꯦ ꯑꯩꯅ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯔꯤꯁꯦ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯀꯃꯥꯏ ꯇꯧꯒꯦ ꯏꯃꯨꯡꯗꯤ ꯏꯃꯥ ꯅꯨꯄꯥꯗꯨꯒꯤ ꯃꯤꯡ ꯇꯣꯃꯩ ꯀꯧꯋꯦ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ ꯏꯃꯨꯡꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯄꯥ ꯃꯃꯥ ꯁꯨꯅ ꯂꯩꯔꯤ ꯃꯆꯤꯟ ꯃꯅꯥꯎ 5ꯒꯤ ꯃꯅꯨꯡꯗ ꯃꯥꯅ 4 ꯁꯨꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯍꯟꯗꯛꯇꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯒꯦ ꯏꯃꯥꯅ ꯅꯆꯥꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯋꯨꯟꯄꯣꯠ ꯈꯔ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯗꯣ ꯅꯕꯨꯡꯒ ꯅꯅꯝꯃꯒꯗꯁꯨ ꯍꯥꯏꯈꯤꯁꯤ ꯑꯗꯨꯒ ꯄꯣꯠ ꯂꯩꯕ ꯈꯣꯠꯄꯗꯣ ꯇꯧꯁꯤ ꯐꯅ ꯐꯠꯇ꯭ꯔꯁꯨ ꯅꯕꯨꯡꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯗ ꯊꯕꯛ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯏꯃꯥꯅ ꯐꯅꯕ ꯁꯤꯜꯂꯣ ꯑꯩ ꯏꯇꯥ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯁꯣꯝꯗꯅ ꯃꯇꯥꯎ ꯑꯅꯤꯗꯣ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯀꯟꯅ ꯇꯧꯔꯤ ꯏꯇꯥꯎ ꯇꯣꯃꯩ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯥꯏꯅꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯦ ꯄꯥꯝꯃꯤ ꯈꯪꯅꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯅꯦ ꯈꯔꯗꯤ ꯐꯥꯎꯔꯝꯗꯧ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ ꯁꯨꯝ ꯈꯟꯕꯗ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯅꯨꯄꯤ ꯐꯪꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦꯗ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯌꯨꯝꯗ ꯁꯠ ꯄꯨꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯗꯤ ꯍꯦꯔ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯜꯂꯤ ꯉꯔꯥꯡꯇ ꯈꯪꯅꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯁꯠ ꯄꯨꯁꯤꯟꯕ ꯍꯥꯏꯗꯨꯗꯤ ꯌꯥꯔꯣꯏꯗ ꯃꯣꯏꯒꯤ ꯃꯔꯝꯗꯅꯦ ꯈꯔꯁꯨ ꯈꯪꯅꯕ ꯍꯣꯠꯅꯈꯤꯁꯤ ꯑꯗꯨꯒ ꯇꯞꯅ ꯇꯧꯁꯤ ꯊꯕꯛꯁꯦ ꯈꯪꯕ ꯍꯥꯏꯕꯨ ꯉꯔꯥꯡ ꯈꯪꯉꯗꯨꯗꯤ ꯈꯔꯗꯤ ꯐꯥꯎꯔꯦ ꯃꯈꯣꯏꯒꯤ ꯃꯇꯧꯗꯣ ꯑꯗꯣ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯂꯧꯕꯅ ꯐꯩꯗ ꯀꯣꯟꯅ ꯃꯤꯅ ꯎꯁꯤꯠꯇꯕ ꯇꯧꯔꯛꯂꯁꯨ ꯅꯨꯄꯤ ꯊꯥꯗꯣꯛꯂꯒ ꯍꯦꯛꯇ ꯈꯠꯅꯍꯜꯂ ꯂꯣꯏꯔꯦ ꯌꯥꯏꯅꯦ ꯅꯪꯒꯤ ꯋꯥꯗꯨꯁꯨ ꯑꯗꯣ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯑꯩꯁꯨꯅꯦ ꯍꯟꯈꯤꯕꯒ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯏꯔꯨꯖꯔꯨꯔꯒ ꯂꯣꯏꯁꯤꯜꯂꯗꯧꯅꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯜꯂꯁꯤ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯄ ꯃꯇꯝꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯗ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯂꯥꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅꯗꯤ ꯇꯣꯝꯕꯤꯅꯧꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯅꯤ ꯍꯦꯔꯥ ꯇꯨꯃꯤꯟ ꯂꯩꯌꯣ ꯂꯥꯛꯀꯅꯤ ꯉꯔꯥꯡ ꯃꯣꯏꯒꯤ ꯃꯇꯧꯗꯣ ꯌꯥꯗꯦꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯩꯁꯨ ꯋꯥꯒꯅꯨ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯆꯦꯟꯈ꯭ꯔꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯈꯪꯅꯈ꯭ꯔꯗꯤ ꯑꯦ ꯀꯩꯅꯣ ꯆꯥꯎꯕꯤ ꯅꯪꯁꯨ ꯊꯨꯃꯟꯗ꯭ꯔꯣ ꯈꯔ ꯂꯩꯔꯒ ꯆꯦꯜꯂꯨꯗꯅ ꯉꯔꯥꯡꯇꯅꯤ ꯈꯪꯅꯕ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯏꯇꯥ ꯉꯔꯥꯡꯇ ꯈꯪꯅꯕ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯦ ꯑꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯁꯠ ꯊꯕꯛ ꯄꯥꯡꯊꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯅꯣꯏꯒꯤꯗꯤ ꯐꯩ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯟꯇꯅꯤ ꯑꯗꯨꯅ ꯁꯠ ꯂꯨꯍꯣꯡꯂꯒ ꯑꯩꯈꯣꯏꯗꯤ ꯌꯥꯎꯡ ꯏꯜꯂꯒ ꯂꯩꯍꯜꯂꯗꯧꯅꯤ ꯍꯣꯏꯗ ꯅꯪ ꯍꯥꯏꯗꯨꯅ ꯐꯔꯦ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯩꯁꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯆꯦꯜꯂꯒ ꯂꯣꯏꯔꯦ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯉꯁꯤ ꯄꯨꯟꯅ ꯆꯦꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯨꯍꯣꯡꯕ ꯑꯃꯨꯛ ꯌꯥꯎꯕ ꯐꯪꯗꯇꯣꯛꯅꯦꯕ ꯃꯇꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯌꯥꯝ ꯄꯦꯟꯅ ꯅꯣꯛꯑꯝꯃꯤꯗ ꯇꯥꯄꯣꯏꯔꯦ ꯏꯇꯥꯁꯤ ꯉꯁꯤꯗꯤ ꯆꯦꯜꯂꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯦꯝꯃ ꯍꯥꯏꯔꯤꯁꯤꯕꯣ ꯐꯥꯒꯤ ꯅꯠꯇꯦ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯟꯇꯅꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯜꯂꯤꯉꯩ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯎꯅꯤꯡꯉꯤ ꯍꯥꯏ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯍꯣꯡꯅꯕ ꯄꯣꯏꯔꯩꯗꯤ ꯍꯣꯏ ꯍꯥꯏꯁꯨ ꯉꯝꯗ ꯇꯜꯂꯤ ꯍꯥꯏꯁꯨ ꯍꯥꯏꯉꯝꯗ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯆꯥꯎꯕꯤꯅ ꯇꯟꯖꯥ ꯂꯧꯗꯨꯅ ꯒꯤꯔꯤ ꯍꯦꯛ ꯇꯛꯇꯨꯅ ꯍꯥꯏꯖꯤꯜꯂꯤ ꯎꯄꯥꯏ ꯂꯩꯇ ꯄꯣꯏꯔꯩꯁꯨ ꯑꯔꯣꯏꯕꯗ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯆꯦꯟꯕꯗ ꯌꯥꯅꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ ꯆꯥꯎꯕꯤꯁꯨ ꯆꯦꯜꯂꯨꯔꯕꯅꯤ ꯁꯥꯗꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯇꯣꯝꯕꯤꯅꯧ ꯃꯊꯟꯇ ꯇꯣꯃꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯑꯩꯅ ꯉꯝꯅꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯆꯦꯟꯗꯕ ꯌꯥꯗꯦ ꯁꯨꯝ ꯂꯩꯔꯒ ꯊꯕꯛ ꯇꯧꯕꯗ ꯊꯦꯡꯅꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯁꯠ ꯍꯦꯛꯇ ꯆꯦꯜꯂꯒ ꯂꯨꯍꯣꯡꯂꯒꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯁꯤ ꯈꯟꯅ ꯇꯣꯃꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ
Ngayhaki matung Tomaisu naidom lapna laklibadu Tombinaw na urami. Tomaisu sum lakbana Tombinaw ginak yausilakli. Kaino adugam thengna laidu ba? Ay na ngay isa kuirabani. Itanta goy badada sum tanbagi tapna lakbada thengini. Itaw sunupi chelore na sa siyadrido. Ho adubadi ay sune. Ita suyumdagi mapan thokidre. Luhong basu mathang thada hongni haigum tayo. Adubay na isu tayo. Ado kaisa sige. Singju 𝐾𝐜𝐤𝐲 nana kari janingi ba chabagi wado amta hairkhino aikhoi na kamdau saibano kaino kamdau saibo khale khise adu khanasi nangi wado yaraida ngasi maksen dawni aduga ne aiwa ama hana haijauge aingonda nataima adagi inimbok na kathina tawradi tongal hekta sadawni ahandi nayambanara nanaw nupanara ama konjani yarisi adumba amta tawroi ado ngasi maksendradi yadrabo nangla asukta harisibo yadre ngasi sendradi ai sikidoini yumda su ina maga tasawgana laheningdabagi watpada loire aduga nangna su thawaibide ithanda wana ledi sarukpadi sijakhibane hena pai hai phattine dumbo wadu hainuni nangbo yarise ngasi chela sahabdo ai yarake tomaina chenba yarakpasida masada yamna harawrami ngahak mafamda dalairamdaga anida tomai yumda chakre matangi numini nupi senbagi pausu haidok lure tomaigi mamado sau langduna masada chairi nangbu ngawbra haibanida aina aigi ita amale magi masaga luhongdaba haiba natro nangbo hojiti kari sarage ai mimangda sopa nangledana se imana duiwadudi aina khara angang oirikan haikibane hauji haiba oirdi aina su nupi se khangnaramma hai taningde nangna soibani nangdi pelaba natro apamba nupiga luhonglani haidana nupi se ai ti pamdi nayamba sungai noina sina naukse aina haiba wa amata laude phayeba adubadi nupi si yum sida hek lakpaga aina kaidoge haido yengoba asumna masaga chinda paudana duna leibadi yadabanina nupi thinbada changdoba potlam kharasu mi thaduna lehalure numit kharani gi tungni mata anidu wari dawrami nang sune nang hore ne hekta chenki luhongbaso aingodagi hana hongdore ado nangi awat apadi leite ko leitre imana loina langbire ahenba kaisu pujaroi dai ado noi nabungana namagadi kaisu haidabro awon polaina ba selga haptabro kadai degi noda imana tungsinba kharaga aigi leijaba kharagana leiba ngaktane nupi mapamda matam khara leirune na chakhibane asina su phare waye masangi moi leidabase hoida lohongbo loirga lakpana phai moina lohongbo yauraga mimang thongnamne mata ani do ate te wari khara sanaraga thengli haiduna chawbi sumayum hankhre ngasidi tomai amadi tombinaw gi lohongba namini lohongbadi soida ngamdana haraw loisingkhre chak chanaba haiduna tombinaw do zakhumda changlakpani lohongba laklamba mi mayamna chairambagi leiriba mayamdo ubada tombinaw sawninglammi adubu kaisu haida chairiba mayamdo loisilami Inaw, ado loisilingay sisu khara phengdo aikhoina chabagini aidi changlage wabana loire masidu kon amangba mayam ama pisilamnaga thokri manemdu sumatangduda makhuda kon mayam ama pusinduna changlami ibema sisu khara phengbada yawro aduga ne sakhumse namdai thoklamo ima su wabana loire tumurage imungi mi singduna konyam ama mangwanda phenglaba pisilamnaga changkhibado ngasida lakpo oibana sawningdasu kaisu haida ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕꯗ ꯃꯇꯝꯗꯣ ꯐꯅ ꯊꯦꯡꯈꯤꯕꯒ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯆꯥꯛꯀ ꯆꯥꯗꯕꯤ ꯆꯪꯂꯛꯂꯦ ꯅꯨꯄꯥ ꯍꯌꯦꯡꯃꯛ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯑꯣꯡꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯁꯤꯡꯁꯤꯒ ꯌꯥꯝ ꯆꯥꯟꯅꯔꯣꯏ ꯑꯗꯨꯅ ꯈꯠꯅꯗꯅ ꯏꯪꯅ ꯂꯩꯅꯕ ꯇꯣꯉꯥꯟ ꯑꯣꯏꯅ ꯆꯥꯔꯁꯤ ꯇꯣꯝꯕꯤꯅꯧꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯗꯨꯗ ꯇꯣꯝꯕꯩ ꯉꯛꯉꯛꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯅꯪꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯅ ꯀꯅꯥꯒ ꯀꯩ ꯑꯃꯨꯛ ꯍꯥꯏꯅꯔꯛꯑꯒꯦ ꯑꯩꯁꯦ ꯉꯁꯤꯗ ꯂꯥꯛꯂꯤꯕꯅꯦ ꯃꯣꯏ ꯈꯛꯅ ꯋꯥꯕ ꯅꯠꯇꯦ ꯑꯩꯁꯨ ꯋꯥꯔꯤꯕꯅꯦ ꯈꯔ ꯃꯇꯦꯡ ꯇꯧꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛꯇꯨꯕꯨ ꯏꯊꯟꯇ ꯇꯧꯍꯜꯂꯦ ꯆꯥꯛ ꯐꯥꯎꯕ ꯆꯥꯔꯛꯇꯦ ꯁꯥꯎꯅꯤꯡꯃꯟꯕꯩ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯗ꯭ꯔꯗꯤꯅꯦ ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯏꯄꯥꯝꯗ ꯍꯟꯈꯤꯅꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯦ ꯈꯜꯂꯣ ꯑꯄꯥꯝꯕ ꯅꯪꯅ ꯋꯥ ꯍꯥꯏꯕ ꯉꯝꯂꯣ ꯍꯥꯏꯔꯁꯨ ꯑꯩ ꯍꯦꯛꯇ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯃꯩꯒꯤ ꯋꯥ ꯇꯥꯔꯝꯗ ꯐꯃꯨꯡ ꯀꯥꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯃꯩꯗꯨ ꯏꯃꯪ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯨꯛꯇꯨꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯇꯣꯝꯕꯤꯅꯧꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ ꯇꯣꯃꯩꯗ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯂꯩꯔꯝꯕꯅꯤ
ꯇꯣꯝꯕꯤꯅꯧꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯄꯗꯨꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯂꯥꯜꯂꯛꯄꯁꯤ ꯃꯉꯥꯏꯔꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯃ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯀꯔꯤ ꯈꯜꯂꯤꯅꯣ? ꯄꯥꯈꯨꯝ ꯁꯠꯄꯤꯌꯣ꯫ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯏꯄꯥꯝꯗ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯗꯣꯏꯅꯤ꯫ ꯋꯥ ꯍꯥꯏꯕ ꯉꯝꯂꯣꯏ ꯌꯥꯔꯦ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯥꯏꯗꯣꯏꯅꯤ꯫ ꯍꯣꯏꯁꯦ ꯌꯥꯔꯦꯕ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯌꯥꯔꯦꯕ꯫ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒ ꯅꯄꯥꯝꯗ ꯆꯠꯂꯗꯤ ꯑꯩꯁꯦ ꯐꯅ ꯍꯥꯏꯅꯗꯧ ꯃꯥꯟꯗꯦ꯫ ꯑꯗꯣ ꯏꯃꯥꯗ ꯋꯥ ꯍꯧꯗꯣꯛꯄꯗꯤ ꯅꯪꯅ ꯍꯧꯗꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯅ ꯃꯈꯥ ꯍꯥꯏꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ꯫ ꯃꯅꯦꯝꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯃꯧ? ꯏꯃꯥ ꯁꯨꯃꯥꯏ ꯇꯧꯕꯅꯤ ꯋꯥꯁꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯇꯣꯉꯥꯟꯅ ꯂꯩꯖꯔꯒꯦ꯫ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯁꯨ ꯇꯣꯉꯥꯟꯅ ꯂꯩꯔꯣ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯂꯧꯇꯥꯟꯅꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯕ꯫ ꯊꯕꯛ ꯇꯧꯏ ꯇꯧꯗꯦꯅ ꯅꯨꯡꯇꯤꯒꯤ ꯈꯠꯅꯔꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯗꯧ ꯁꯔꯨꯛ ꯅꯃꯧꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯧꯗꯣꯛꯆꯕꯅꯤ꯫ ꯐꯩ ꯐꯩ ꯑꯩꯁꯨꯅꯦ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯦ ꯀꯌꯥ ꯈꯣꯏꯗꯥꯗꯦ꯫ ꯅꯆꯦꯅ ꯇꯧꯔꯒꯅ ꯈꯔ ꯄꯦꯟꯖꯩꯗꯣ꯫ ꯃꯃꯥꯡ ꯊꯪꯕꯩꯁꯤꯗ ꯍꯣꯡꯗꯣꯛꯂꯒ ꯍꯦꯛ ꯂꯩꯔꯣ꯫ ꯑꯩꯅ ꯈꯔꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯕꯅꯦ ꯌꯥꯝ ꯐꯔꯦ꯫ ꯆꯣ ꯅꯄꯣꯠ ꯊꯥꯡꯗꯣꯛꯄ ꯍꯧꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯅꯦꯝꯕꯣꯛ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗ ꯃꯃꯥꯡ ꯊꯪꯕꯗ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯂꯣꯏꯅ ꯍꯣꯟꯗꯣꯛꯂꯒ ꯃꯗꯨꯗ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯒ ꯆꯥꯎꯕꯤꯒ ꯃꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ꯫ ꯄꯣꯏꯔꯩꯗ ꯆꯥꯎꯕꯤꯅ ꯇꯛꯃꯟꯕꯗꯩ ꯄꯣꯏꯔꯩꯗꯣ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯆꯧꯗꯨ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯃꯥꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯆꯪꯖꯔꯛꯄ ꯃꯆꯥ ꯃꯃꯧ ꯑꯅꯤꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗ ꯃꯁꯨ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯕ ꯑꯣꯏꯔꯕꯅꯤꯅ ꯃꯆꯟꯅ ꯌꯨꯝꯗ ꯂꯥꯛꯄꯗ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯃꯕꯨꯡ ꯃꯆꯜꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤꯗ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯑꯃꯗꯤ ꯇꯣꯝꯕꯤꯅꯧ ꯃꯇꯥ ꯑꯅꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯁꯥꯔꯤꯉꯩ ꯄꯥꯝꯈꯤꯕ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯄꯨꯝꯕꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯃꯤ꯫